Hꯧzik tabirasi Manipuri novel Loiyumba Taramatoi Suba Tangkak Wari asigi aiba Sonia Kundrakpam Narrator da Bisanta Saikom Tauriba mayamse ubada loyum sauning masum hengalai nungsithoi masangamde haiba taraga amuki hena sauning lai makhoi lande haiba mipum kudingna khanglabani aduga tumina leisinba laireba migidi kanasu lejede kanagumba michang sanga chawba imungda thokpa oirabadi tumina leisiloi masi khalluraga loyum asawbagi pankhai leitre Loiyumna Mangolda ngaraga leiba singjang ado ta pairaga sauna thoki mamit I kana makutta singjang pairaga fingna thangba khongthangda Loiyumna chatkibado ubada miyamna haina hui Loiyum se kadaida chatlino Loiyum sanamatumgi mayum yorai konthongda leplaga yenglami sanamatumdo Mangolda fak ama tharaga hiptuna leiri Geta tinbagi dong lauba makhol ama tarai karino haiduna yangtholakpada khamfrek khangi singjang paraga loyumna lairibada ubada yamna usituna lausili kanano geta leplido loyum singjang thangalaga chanchilai loyumna laurami nang aina lemna thagani khanbra lairamu khangani sanamatum imungda sensinkraga thong lansinki Loiyumna sangsilaga thong aduda singjangna yankhairei sanamatumdo mirak narak yenglaga maning thongdagi toraklaga lambi tadana chenki mamaga changminarakpi machanupi apikpaduna mabungdo mathwai hingnaba chelibani haibadudi khangjadabanina kanna kanna kauki tamo nang kadaida chalino imana mapan thokinu hairaga Machanupina lauba tabadagi sanamatum chenkre haiba khangladuna loyum chentorakle sanamatumna chenkibado tanakre pakacharibi mama aduna laikai kana kana leige mi hatle haina koilau laurami miyam chenthoraktuna yengnei khamasu nanghaude kamdawni siri lamjense loyumna yangsilai tanba phangadawba naksilai lambi aduda chatlamba tongpokto pakatuna laurakhi loyum sanamatum sitlaga tuchinki loyumna singjangdo haigaladuna nangda halage kanana kanbigani mifatta haiduna yantharai chensilaklaga tongpokna loyumgi makhwangda khangkon konsilakpadagi singjanggi pandamfam sanamatumgi ngaksamdagi khajitang thaidoktuna laipakta pankhi Mihun sudraba sanamatum fuk hawalaga chenkre asawbagi mayaina lai onkraba loyumbu tongpukna fabado ngamlamde mana fanakana konsilabasu nantoklaga amu khongkap launa thangduna tanakhi sinaba tare pakatlaba tongpukna konjel hauna lauki kanna chelo sanamatum aikhoida chensilo haina ising iyaida iraknaraba mahakto mathwai hingjeningbadagi napi maka aduda lamjabagum siningdriba sanamatumdo tongpok khoida sensinkraga sumang matonda saba mitop laklaga changnaba toilet adugi manungda chensillaga thonglonsinduna laikre loyumna mase migi mayumne haiba khaludana asawbagi mayaina toilet ki thongdo singjangna yankharei ngasidi siredana khallaba sanamatumna toilet manungda saudaba mihat mikan ngamba laibu ningjaduna laiki somda tongpokna koilau lauduna makhura mayamdo koktorai makhura mari manga changduna loyumdo fare singjangdo mulli sanamatumgi mamana kangsi khingduna leikaigi miyam kokthoi ngahaki matungda mina pumyom yomle hogjimak wayal hogdrabadi sinaba yaungnarat ani hainare wanglinsina makok pai kamdawni sidi khalli mara laiba misak dandi pigadawani haina mayamna muk lausilai wayennaba sanamatumbu tongpokna kokthoknaba hotnai sanamatumdo thongdo hangdo yade mi kharana loyum chakre hairami
ꯃꯤꯌꯥꯝ ꯇꯤꯟꯕ ꯑꯃꯁꯨꯡ ꯂꯣꯌꯨꯝ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯅꯥꯃꯇꯨꯝ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯃꯉꯛ ꯍꯥꯟꯅ ꯂꯤꯊꯣꯛꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯊꯣꯔꯛꯂꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀ꯭ꯂꯕꯇ ꯀꯧꯊꯣꯛꯂꯒ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯆꯠꯊꯔꯦ꯫ ꯇꯣꯝꯄꯣꯛꯅ ꯂꯣꯌꯨꯝꯒ ꯅꯨꯡꯁꯤꯊꯣꯏꯒ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯉꯤ꯫ ꯂꯣꯌꯨꯝꯗꯤ ꯇꯝꯐꯥꯒ ꯂꯩꯃꯤꯟꯅꯔꯤꯉꯩꯗ ꯃꯥꯅ ꯄꯥꯎ ꯇꯝꯗꯨꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯀꯟꯅꯕ ꯃꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯕꯅꯤ ꯍꯥꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯂꯦ꯫ ꯋꯥ ꯊꯣꯛꯅꯔꯕꯅꯤꯅ ꯈꯪꯍꯧꯕ ꯎꯍꯧꯕ ꯃꯌꯥꯝ ꯑꯃꯁꯨ ꯆꯣꯡꯊꯣꯛꯅꯔꯛꯏ꯫ ꯆꯦꯟꯕ ꯌꯥꯗ꯭ꯔꯕ ꯁꯅꯥꯃꯇꯨꯝꯗꯣ ꯃꯁꯥꯅ ꯃꯔꯥꯟ ꯌꯥꯖꯔꯦ꯫ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯅ ꯁꯤꯜꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯁꯅꯥꯃꯇꯨꯝꯗ ꯍꯪꯂꯝꯃꯤ꯫ ꯁꯅꯥꯃꯇꯨꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯂꯛꯏ, ꯑꯩꯗꯤ ꯁꯤ ꯌꯧꯅ ꯋꯥ ꯊꯣꯛꯅꯔꯛꯀꯅꯤ ꯈꯜꯂꯨꯗꯦ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯑꯩꯕꯨ ꯅꯍꯥꯟꯃꯨꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯥꯜꯂꯦ ꯍꯥꯏꯍꯟꯈꯤꯕꯗꯨꯒꯤ ꯂꯃꯟ ꯈꯨꯝꯗꯨꯅ ꯏꯆꯝ ꯆꯝꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯅꯕ ꯐꯥꯔꯒ ꯄꯨꯕꯗ ꯑꯆꯧꯅ ꯃꯥ ꯂꯧꯔꯒꯦ ꯍꯥꯏꯕꯗꯨꯗ ꯃꯌꯨꯝꯁꯨ ꯏꯅꯥꯛ ꯈꯨꯟꯕꯅꯤ ꯅꯨꯡꯉꯥꯏꯖꯔꯁꯅꯨ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯁꯅꯥꯃꯇꯨꯝꯒꯤ ꯑꯄꯪꯕ ꯃꯄꯥꯟ ꯊꯣꯛꯄ ꯃꯇꯧ ꯑꯗꯨꯗ ꯃꯤ ꯈꯔꯗꯤ ꯅꯣꯛꯏ, ꯃꯤ ꯈꯔꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯅꯔꯦ꯫ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯈꯔꯅ ꯍꯥꯏꯅꯔꯛꯏ, ꯅꯍꯥꯟꯃꯨꯛꯁꯨ ꯁꯅꯥꯃꯇꯨꯝꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯐꯨꯕꯤꯈꯤ, ꯍꯟꯗꯛꯇꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯂꯩꯀꯥꯏꯁꯤꯗ ꯂꯩꯍꯟꯕ ꯌꯥꯔꯣꯏ, ꯃꯤꯕꯨ ꯇꯨꯁꯣꯜꯂꯤ ꯍꯥꯏꯅ ꯅꯩꯍꯠꯄꯤꯕ ꯌꯥꯔꯣꯏ, ꯅꯤꯌꯝ ꯆꯨꯝꯅ ꯋꯥꯌꯦꯟꯕꯤꯌꯨ꯫ ꯁꯅꯥꯃꯇꯨꯝꯒꯤ ꯃꯃꯥꯅ ꯑꯣꯛ ꯈꯣꯡꯅ ꯀꯞꯇꯨꯅ ꯃꯤꯌꯥꯝꯗ ꯍꯥꯏꯖꯩ, ꯍꯟꯗꯛꯇꯗꯤ ꯉꯥꯛꯄꯤꯌꯨ, ꯃꯊꯪꯗ ꯑꯃꯨꯛ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯂꯩꯖꯔꯤꯕ ꯂꯟ ꯊꯨꯝꯁꯦ ꯄꯨꯗꯅ ꯊꯅꯝꯂꯒ ꯑꯩꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯄꯤꯌꯨ꯫ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯋꯥꯖꯔꯕꯤ ꯃꯇꯧ ꯑꯗꯨꯗ ꯃꯤꯌꯥꯝꯗꯣ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯉꯥꯛꯄꯤꯔꯁꯤ, ꯃꯊꯪꯗ ꯇꯧꯔꯕꯗꯤ ꯇꯥꯟꯊꯣꯛꯁꯤ, ꯇꯧꯕꯇꯕꯨ ꯅꯨꯡꯁꯤꯊꯣꯏꯗ ꯂꯨꯄꯥ ꯂꯥꯈ 1, ꯂꯣꯌꯨꯝꯗꯅ ꯂꯨꯄꯥ 50,000 ꯄꯤꯒꯗꯧꯕꯅꯤ ꯍꯥꯏꯅ ꯌꯥꯅꯔꯦ꯫ ꯑꯆꯧ ꯑꯃꯗꯤ ꯃꯥꯒ ꯂꯣꯏꯅꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯩꯀꯥꯏꯅ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ꯫ ꯁꯅꯥꯃꯇꯨꯝꯒꯤ ꯃꯉꯛꯇꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯂꯧꯊꯣꯛꯈ꯭ꯔꯦ, ꯒꯥꯔꯤꯒꯤ ꯁꯣ ꯂꯧꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯊꯣꯏ ꯐꯥꯕꯗ ꯆꯦꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯂꯩꯀꯥꯏꯒꯤ ꯑꯃ ꯐꯥꯎꯕ ꯌꯥꯎꯔꯝꯗꯦ, ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯗꯨꯅ ꯁꯅꯥꯃꯇꯨꯝꯕꯨ ꯇꯤꯟꯅꯕꯤꯗ꯭ꯔꯦ꯫ ꯈꯜꯂꯨꯔꯒ ꯁꯅꯥꯃꯇꯨꯝꯗꯣ ꯃꯊꯟꯇ ꯏꯀꯥꯏꯖꯔꯛꯏ, ꯃꯥ ꯃꯄꯥꯟ ꯏꯄꯥꯟꯁꯨ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯊꯟꯇ ꯃꯤꯡꯁꯦꯜ ꯌꯦꯡꯕ ꯈꯨꯗꯤꯡꯒꯤ ꯃꯉꯛꯇ ꯂꯤꯛ ꯌꯥꯎꯔꯝꯗꯕꯗ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯑꯍꯣꯡꯕ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯁꯅꯥꯃꯇꯨꯝꯅ ꯇꯣꯝꯄꯣꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯦꯡꯗꯣꯛꯆꯒꯦ ꯈꯟꯅ ꯂꯩꯔꯛꯄ ꯅꯨꯃꯤꯠ 5-6ꯅꯤ ꯁꯨꯔꯛꯂꯦ꯫ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞ ꯑꯃꯗ ꯁꯅꯥꯃꯇꯨꯝꯅ ꯇꯣꯝꯄꯣꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯇꯣꯝꯄꯣꯛ ꯂꯩꯀꯣꯜꯗ ꯆꯤꯛꯅ ꯐꯝꯂꯝꯃꯤ꯫ ꯁꯅꯥꯃꯇꯨꯝꯅ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯦ꯫ ꯇꯣꯝꯄꯣꯛ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯦꯡꯗꯣꯛꯀꯦ ꯂꯥꯛꯄꯅꯤ꯫ ꯌꯥꯔꯦ ꯇꯣꯛꯑꯁꯤ, ꯅꯪꯅ ꯍꯥꯏꯗꯣꯏꯕ ꯋꯥꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯇꯣꯝꯄꯣꯛ, ꯅꯪꯅ ꯁꯥꯎꯔꯤꯕꯗꯣ ꯆꯨꯝꯃꯤꯕ, ꯑꯗꯣ ꯑꯩꯒꯤ ꯋꯥꯁꯤꯃꯇꯪꯗꯤ ꯇꯥꯕꯤꯌꯨ꯫ ꯁꯅꯥꯃꯇꯨꯝ, ꯅꯪ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯦ꯫ ꯉꯁꯤ ꯉꯔꯥꯡꯈꯛ ꯇꯤꯟꯅꯕ ꯂꯣꯌꯨꯝꯅꯗꯤ ꯃꯔꯨꯞꯀꯤꯗꯃꯛ ꯁꯤꯕ ꯐꯥꯎꯕ ꯉꯝꯅꯤ꯫ ꯅꯪ ꯑꯉꯥꯡ ꯅꯠꯇꯦ, ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯧ꯫ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯍꯟꯕ, ꯅꯪ ꯅꯨꯡꯁꯤꯊꯣꯏꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯌꯥꯗ꯭ꯔꯣ? ꯅꯪꯒꯤ ꯃꯤꯑꯣꯠꯇꯨꯗꯒꯤꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯐꯔꯝꯒꯅꯤ꯫ ꯅꯪꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯇꯝꯐꯥꯒꯤꯗꯃꯛꯅꯤ, ꯇꯝꯐꯥꯒꯤꯗꯃꯛ ꯑꯩ ꯐꯥꯎꯕ ꯍꯥꯠꯀꯦ ꯇꯧꯏ꯫ ꯍꯧꯖꯤꯛ ꯀꯔꯤ ꯑꯃꯨꯛ ꯁꯦꯡꯗꯣꯛꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯌꯥꯔꯦ ꯂꯦꯡꯈ꯭ꯔꯣ, ꯍꯥꯏꯔꯝꯂꯒ ꯇꯣꯝꯄꯣꯛ ꯁꯥꯎꯅ ꯆꯪꯈꯤ꯫ ꯁꯅꯥꯃꯇꯨꯝ ꯃꯊꯟꯇ ꯂꯩꯀꯣꯜꯗ ꯂꯩꯍꯧꯔꯦ꯫ ꯇꯣꯝꯄꯣꯛ ꯃꯥꯒꯤ ꯀꯥꯗ ꯌꯧꯔꯦ꯫ ꯐꯛꯂꯥꯡꯗ ꯊꯦꯠꯄ ꯃꯥꯒ ꯁꯅꯥꯃꯇꯨꯝꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯝꯃꯤꯟꯅꯕ ꯐꯣꯇꯣꯗꯣ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯁꯅꯥꯃꯇꯨꯝ ꯅꯤꯡꯕ ꯀꯥꯏꯅ ꯍꯜꯂꯛꯏ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯇꯣꯝꯄꯣꯛꯀ ꯃꯈꯣꯏ ꯑꯅꯤ ꯅꯝꯃꯤꯟꯅꯕ ꯐꯣꯇꯣ ꯃꯌꯥꯝ ꯌꯦꯡꯂꯒ ꯀꯞꯄꯤ꯫ ꯇꯣꯝꯄꯣꯛ, ꯅꯪ ꯑꯩꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯔꯤ ꯇꯠꯅꯔꯣꯏ꯫ ꯅꯪꯅ ꯏꯟꯊꯣꯛꯄꯤꯔꯕꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤ꯫ ꯑꯩꯅ ꯃꯥꯡꯍꯟꯈ꯭ꯔꯕ ꯃꯔꯨꯞ ꯑꯃꯒꯤ ꯊꯥꯖꯕꯗꯣ
ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯍꯟꯒꯅꯤ. ꯅꯪꯅ ꯌꯥꯗꯕ ꯇꯝꯐꯥꯗꯣ ꯑꯩ ꯉꯁꯤꯗꯒꯤꯗꯤ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯒꯦ. ꯂꯣꯌꯨꯝ ꯇꯝꯐꯥ ꯑꯅꯤꯒꯤ ꯇꯠꯈ꯭ꯔꯕ ꯃꯔꯤꯕꯨꯁꯨ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯁꯝꯖꯤꯟꯒꯅꯤ. ꯅꯨꯡꯁꯤꯊꯣꯏꯕꯨꯁꯨ ꯂꯣꯌꯨꯝꯒ ꯍꯥꯟꯅꯒꯨꯝꯅ ꯂꯣꯏꯅꯍꯟꯈꯤꯅꯤ. ꯑꯩꯕꯨ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯕꯨ ꯊꯥꯖꯕ ꯃꯥꯡꯍꯟꯈꯤꯕ ꯑꯁꯦ ꯑꯆꯧꯅ ꯁꯤꯟꯕ ꯉꯥꯛꯇꯅꯤ. ꯑꯩ ꯑꯆꯧꯕꯨꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ. ꯑꯆꯧꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯁꯅꯥꯃꯇꯨꯝꯅ ꯉꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯁꯥꯊꯤꯅ ꯐꯨꯅꯔꯝꯃꯤ. ꯑꯆꯧ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤ. ꯄꯨꯂꯤꯁꯅ ꯐꯥꯅꯔꯛꯏ. ꯋꯥꯊꯣꯛ ꯑꯗꯣ ꯊꯣꯔꯛꯄꯗꯒꯤꯗꯤ ꯍꯥꯟꯅꯒꯤ ꯋꯥꯊꯣꯛꯁꯤꯡ ꯃꯤꯌꯥꯝꯅ ꯈꯪꯈꯤꯗꯕꯁꯤꯡꯗꯣ ꯈꯪꯅꯔꯛꯏ. ꯏꯕꯦꯆꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯇꯣꯝꯄꯣꯛꯅ ꯑꯆꯧ ꯐꯨꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯑꯆꯧꯅ ꯁꯅꯥꯃꯇꯨꯝꯁꯦ ꯄꯪꯉꯤ ꯈꯪꯕꯗꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯐꯥꯍꯟꯕꯅꯤ ꯍꯥꯏꯕꯁꯦ ꯑꯇꯥꯛ ꯑꯐꯣꯡꯅꯔꯛꯂꯦ. ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯁꯅꯥꯃꯇꯨꯝꯕꯨ ꯆꯩꯕꯤꯔꯝꯃꯤ. ꯄꯥꯎ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯊꯣꯏꯒ ꯂꯣꯌꯨꯝꯒꯁꯨ ꯇꯥꯔꯦ. ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯅꯈꯤꯗꯦ. ꯂꯣꯌꯨꯝ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯇꯝꯐꯥꯗꯤ ꯈꯪꯉꯤ. ꯂꯣꯌꯨꯝꯅ ꯋꯥꯔꯝꯒꯗꯧꯕ ꯏꯀꯥꯏꯔꯝꯒꯗꯕ ꯃꯌꯥꯝꯗꯣ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯀꯞꯆꯩ. ꯃꯍꯥꯛꯅ ꯂꯣꯌꯨꯝꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯊꯦꯝꯖꯤꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯇꯦ. ꯃꯈꯣꯏꯅ ꯈꯠꯅꯕ ꯈꯨꯗꯤꯡꯒꯤ ꯇꯝꯐꯥ ꯍꯥꯏꯕ ꯃꯤꯡ ꯄꯟꯗꯨꯅ ꯆꯤꯡꯊꯣꯛꯅꯗꯨꯅ ꯈꯠꯅꯕꯗ ꯇꯝꯐꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯇꯝꯐꯥꯕꯨ ꯉꯥꯡꯕꯤ ꯆꯩꯕꯤ. ꯇꯝꯐꯥ ꯃꯌꯨꯝꯗꯒꯤ ꯈꯣꯡꯀꯥꯞ ꯑꯃꯗ ꯀꯥꯟꯊꯣꯛꯍꯟꯈꯤꯗ꯭ꯔꯦ. ꯇꯣꯝꯄꯣꯛ ꯅꯤꯡꯉꯝꯂꯛꯇꯦ. ꯃꯥꯅ ꯑꯆꯧ ꯐꯨꯔꯨꯕꯒꯤ ꯃꯔꯝꯅ ꯅꯨꯡꯁꯤꯊꯣꯏꯗ ꯇꯥꯏꯅꯕꯅꯤ. ꯅꯨꯡꯁꯤꯊꯣꯏ ꯃꯥꯡꯍꯟꯕꯗ ꯃꯥꯁꯨ ꯌꯥꯎꯔꯤꯕꯅꯤ. ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯆꯤꯡꯊꯣꯛꯄꯅꯤ. ꯆꯝꯖꯔꯕꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯆꯨꯍꯟꯕꯅꯤ ꯑꯩꯅ ꯑꯃꯨꯕ ꯃꯆꯨ. ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯦ ꯈꯟꯗꯨꯅ ꯇꯣꯝꯄꯣꯛ ꯑꯣꯟꯅ ꯇꯣꯏꯅ ꯈꯥꯡꯉꯤ. ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯐꯅ ꯀꯨꯏꯈ꯭ꯔꯦ. ꯁꯣꯛꯈꯤꯕ ꯊꯃꯣꯏꯗꯗꯤ ꯉꯁꯤꯗꯃꯛ ꯊꯣꯛꯄꯒꯨꯝꯅ ꯈꯜꯂꯤ. ꯅꯨꯡꯁꯤꯊꯣꯏꯒꯤ ꯅꯨꯡꯁꯤꯕꯗꯤ ꯁꯝꯕꯜꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯂꯣꯌꯨꯝ ꯈꯛꯇꯅꯤ. ꯅꯛꯅꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯏꯁꯛꯁꯦ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯔꯣꯏ ꯍꯥꯏꯅ ꯆꯥꯃꯔꯛ ꯍꯟꯅ ꯍꯣꯠꯅꯈꯤ. ꯂꯣꯠꯄꯁꯨ ꯉꯝꯗꯅ ꯂꯣꯌꯨꯝꯒꯤ ꯃꯤꯠꯃꯥꯡꯗ ꯑꯗꯨꯃꯛ ꯇꯥꯈꯤ. ꯉꯁꯤꯗꯤ ꯃꯗꯨꯒꯤ ꯑꯣꯟꯅꯕꯗ ꯂꯣꯌꯨꯝꯒꯤ ꯃꯥꯏꯊꯣꯡ ꯎꯅꯤꯡꯕꯅ ꯂꯥꯏꯅꯤꯡ ꯑꯣꯏꯔꯦ. ꯏꯀꯥꯏꯕ ꯊꯧꯗꯣꯛ ꯑꯗꯣ ꯊꯣꯛꯈ꯭ꯔꯕꯁꯨ ꯅꯨꯡꯁꯤꯕꯗꯤ ꯃꯌꯦꯡ ꯇꯥꯗꯦ. ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯈꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯨꯔꯤꯕꯗꯤ ꯎꯖꯅꯤꯡꯕ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯆꯕꯒꯤ ꯊꯧꯅꯥ ꯂꯩꯈꯤꯗꯦ. ꯑꯉꯛꯄꯅꯤ. ꯅꯨꯡꯁꯤꯊꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯑꯍꯣꯡꯕꯁꯦ ꯃꯪꯒꯨꯝꯕꯅꯤ. ꯊꯧꯗꯣꯛꯁꯤꯡꯁꯦ ꯈꯥꯡꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯦ. ꯂꯣꯌꯨꯝꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯥꯞꯅꯔꯦ ꯈꯟꯕꯗ ꯃꯍꯥꯛ ꯉꯥꯎꯒꯗꯧꯔꯦ. ꯅꯨꯡꯁꯤꯊꯣꯏ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯤꯡꯗꯦ. ꯃꯥ ꯕꯥꯖꯤꯒꯤ ꯍꯤꯗꯥꯛ ꯂꯩꯕ ꯆꯠꯇꯕ ꯌꯥꯗꯕꯅ ꯇꯉꯥꯏ ꯐꯗꯕꯗꯒꯤ ꯉꯁꯤꯗꯤ ꯃꯄꯥꯟ ꯊꯣꯔꯛꯂꯦ. ꯅꯨꯡꯁꯤꯊꯣꯏꯅ ꯍꯤꯗꯥꯛ ꯂꯩꯔꯒ ꯍꯜꯂꯛꯄꯗ ꯁꯅꯥꯃꯇꯨꯝ ꯈꯣꯏꯅ ꯍꯦꯛ ꯍꯦꯛ ꯐꯝꯕ ꯂꯝꯄꯥꯛ ꯃꯆꯤ ꯑꯗꯨꯗ ꯌꯨ ꯉꯥꯎꯕ ꯅꯤꯄꯥ ꯃꯌꯥꯝ ꯑꯗꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯔꯛꯏ. ꯅꯨꯡꯁꯤꯊꯣꯏ ꯇꯨꯃꯤꯟꯅ ꯂꯥꯛꯏ. ꯃꯥ ꯏꯀꯥꯏꯕꯒ ꯁꯥꯎꯅꯤꯡꯕꯒ ꯌꯥꯅꯩ. ꯌꯨ ꯉꯥꯎꯕꯁꯤꯡ ꯑꯗꯨꯅ ꯂꯥꯡꯕꯗꯣ ꯇꯥꯗꯨꯅ ꯁꯅꯥꯃꯇꯨꯝ ꯆꯦꯟꯊꯣꯔꯛꯏ. ꯅꯨꯡꯁꯤꯊꯣꯏꯗꯤ ꯆꯠꯈ꯭ꯔꯦ. ꯑꯉꯥꯎꯕꯁꯤꯡꯗꯣ ꯁꯅꯥꯃꯇꯨꯝꯅ ꯐꯨꯔꯒ ꯇꯥꯟꯈꯤ. ꯃꯍꯧꯁꯥꯒ ꯃꯥꯟꯅꯗ꯭ꯔꯕ ꯂꯣꯌꯨꯝ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯀꯌꯥ ꯇꯣꯏꯅ ꯊꯣꯛꯈꯤꯗ꯭ꯔꯦ. ꯌꯨꯝꯗ ꯅꯩꯁꯤꯟꯗꯨꯅ ꯂꯩꯕ ꯑꯗꯨꯗꯤ ꯋꯥꯁꯤꯜꯂꯛꯏ. ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪ, ꯃꯥꯡꯒꯣꯜꯗ ꯑꯃꯨꯛ ꯊꯣꯛ, ꯃꯅꯤꯡ ꯃꯌꯥꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ. ꯇꯧꯐꯝ ꯈꯪꯂꯛꯇ꯭ꯔꯗꯨꯅ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯌꯥꯗ ꯆꯠꯂꯦ. ꯂꯨꯔꯕ ꯏꯁꯤꯡꯗꯨꯗ ꯅꯨꯡ ꯂꯩꯇꯨꯝ ꯊꯥꯗꯔꯒ ꯏꯊꯛ ꯏꯄꯣꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯈꯥꯔꯤꯕ ꯁꯝꯕꯜ ꯑꯗꯨꯒꯤ ꯑꯁꯣꯝ ꯋꯥꯡꯃꯗ ꯊꯧꯔꯤ ꯇꯤꯡꯂꯒ ꯐꯤ ꯈꯔ ꯐꯧꯕ ꯎꯔꯛꯏ. ꯐꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯊꯣꯏꯅ ꯄꯥꯝꯖꯅ ꯂꯤꯠꯆꯕ ꯐꯨꯔꯤꯠ ꯑꯃ ꯎꯔꯛꯏ. ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯇꯨꯅ ꯐꯨꯔꯤꯠꯇꯣ ꯐꯠ ꯐꯠ ꯍꯨꯝꯗꯣꯛꯏ. ꯃꯗꯨ ꯎꯔꯒ ꯂꯣꯌꯨꯝꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯎꯅꯤꯡꯕ ꯍꯦꯜꯂꯛꯏ. ꯂꯣꯌꯨꯝꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯏ. ꯅꯨꯡꯁꯤꯊꯣꯏꯗꯨꯕꯨ ꯀꯃꯥꯏꯅ ꯂꯩꯔꯝꯅꯤ? ꯃꯥꯕꯨ ꯌꯥꯝꯅ ꯋꯥꯔꯝꯂꯒꯗ꯭ꯔꯥ? ꯑꯁ, ꯃꯥꯗꯤ ꯋꯥꯈꯜ ꯑꯋꯥꯕ ꯀꯥ ꯍꯦꯟꯅ ꯈꯟꯕ ꯌꯥꯕꯁꯨ ꯅꯠꯇꯦ.
mahak amutang tholakladi fanida. Matamdumaktada Nungsitoido fi lausinba thorai. Wakhal amada mangduna Loiyumna leibado ude. Uriba Loiyumdi harauzai. Uningbado ujabada. Mahak chapleptuna Nungsithoibu yengjai. Nungsithoigi awaba wakhalna maklabi maithong adubu uraga Loiyumgi thamoi kairai. Fi mathang lausilakpada Loiyumbu urakle. Mahak khudakta taping chenkirami. Loiyumna Nungsithoi haina amuktang kauraga leihore. Nungsithoina chenkiba aduna waduna leramba magi mafamda anauba chaina hablakhi. Mathanta sonjarami. Karigino nangna ai uraga cheliba. Aikhoi anise punsigi lapnaragadra. Aidi nangbu udana leiba ngamdiye. Ningamdana imungda changlakle. Famungda famlaga mana tamphada pigi khana yekchakiba wathok oiraba ayekpa laido yenglami. Laidubu yenglaga mathanta amuksu sonjarai. Karigino ayekpa lai nangna Nungsithoi oina taribade aigi thamoina nungsijaba khanjaba misak yakjabada. Masina karamba kudambu piribano. Ayekpa laido yengluraga Loiyumna haukraba kangomdaba thokdok kaya ningsinglai. Sajibugi nonglei nungsit marakta paraba inafigi marumda ikaina maithong lotkhiba amadi thenglaba ahingi tanglau amada Nungsithoigi napada angangba machugi gulab sinbikhibado. Nungaiba mikup ningsinglaga awaba ngahak kauduna nofet tawi. Hantarakpa mikupta pirang ichen nairai. Wakhalgi irol nungda luplingai mama changlakpa khangaude. Ngauchitnaraba masagi matauduna mamana wasu kanna ngangningdre. Mamana tapna ibungo nang kaplibra. Kapte daima. Imana khange nangna Nungsithoibu kayam nungsi haiba. Adubu nang magi wakhal khallunu. Pukning wakhal sontahali maduna punsibu mai pakpa ngamande. Loiyum wa nganglakte nontharaga lei. Mamasu thoki. Mamana hairamba wahisingna Loiyumna